sak yam phajai kai sai miyam sana budo nate ma mukbang to hoine phajai to ma mukbang to yeng bio phajai thok kaina ma this plastic surgery to dri ya po mathun charo charo as adi som sabi ram na le khoi da sabra hangi ji ado chadri ma'am cha yeng birage hawba haw to do thinam number do ma'am noini ki nupi du su video da yaw halak ado ma'am khoi nga sai kuchin thim ya khoi ni nupi lebe ma'am no yam no u da dum ngong na ni am ko haibdi akhoi gi baba da lai ki direba to mama di fi sai Kurdi ma'am sidi ma'am na comment ma'am Q&A have do to ha di ma'am to ngasi to de ha di ma'am je question si le ha di phone da yeng ani du pathara ne ma'am na ale ma'am kano to sigi sida hang ko mi do di mami do sai song tho la ge ko ne param da jung to kwa je maming tha da bu jaw to ju adum haira ma ge do ma'am sidi akhoi decoration lo na ha di na ki ge tha le da ki ring ga si ya gi dre ha di ama mai ada ana wom le do mai du mut ha di leibje numit week ani muti sudro male do yagi dre do khangdi daw je do ngasi para ge do ma'am do ma'am khoi ni gi video si an bing bu ni si na like share subscribe to biram ado ma'am chaba on to je na odi ma'am video hono to na question ba to ko hono to je na ngai chaba ye ha de ma'am sa adigi wa khan ja tum hai ya de adi ma'am pa thok no ho je ba ni da username hai z268 hai ba to sa he na now ye phone na now ibani na now hai ba te now hello de man sanu ai adi karam bana ahan no ai na hane do ma atom ne ba do apena okram ai kai wakhan da gi youtube to gi bano ado ma'am mamang se hai ga khoi kana sumi ngam ne khoi je youtube ke ke sum min sa bi yeng ma hai ta thai ga khuni sa am pa am la ba au de khoi sura me habdi student ama khoi naw ne isin pa soi da friend photo am sung thol lam ge ma gi ta khoi thai na mu wang khoi to min na me adu to jam habdi khoi tiktok bi ga den ma ade khoi ja ni hoi de ge ma ga to min na me video je do khoi ni je khoi am ji sum sida bigi selak pa ada currency tha si ada la khoi sum video yeng wa da gi khoi na mu bang to ja ba ta ma na te ma ga string mu bang to ai ha sam de bi ni ko to ji adu ta gi ai de chana hala pa da yin de le pa thong da habdi first video ma hapong ge ba habdi ko jina ai ba adu ma ta tholi ba to ma moja fikin ji cha ne nok ning ne am si bane ba to ma'am su yeng bio do mathang comment ba kala ga users ban user has 7 to de noini no bi koi bro ma'am adu gi wakhan che ne do koi de wali ba do sida ye simmer like from I ij kan haibio haibirak o bro full support adu ma khoi ba ni je dum twins mukbang ha dum ha ne wa ji da do full support to bidang ta je no bi photo tame hana thagar phone dok chale khuni na do rohit yum khai bam phai bam noini gi koina bu nupi maming haibiro lei tri ba adu kan de si wa kan de khoi ji khal je game sa tv je tv je pung yam thing mu ne dum yeng de je screen jung na ho la chap ne in the red user q500 noi ani na sum khan bada noi ani na de noi ani je kanana heli fajaba har ai kham ra khoi taw ne man khoi taw ne ai man he ne ha de kai ne ma min no khoi sa ta ka do ma comment ne bi kan fajage to ai de man ne obviously khoi taw no ne ha no it's obviously you de gi mathang da sanaton sareng na de sarang them brother je photo yam na habdi kaka thokte male free angol dira no le phajai ba to now ni bu kari lamda gino class na kya tamige hoji khoi ni je oinam samum khale habdi samro onam ha khangnam ne thawbal gi khoi lami phato jaga jing no to ado ma'am ge khoi ni je class 9 ka le 9 loi 9 tame ba du gi Joshita Ningombam Noeni she twins oire su nasak manadi kaigino aduga noigi GF labro adudi khangre kaino ne ai khamra khoi da mana phaja hen ma le bu te na te habi ham uba mikup te habi mana yu ado khoi mana moi khoi mana moi hai ba ko ibani suan man de na
ꯑꯗꯨ ꯈꯪꯗꯦ ꯑꯗꯨ GF ꯇꯤ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯃꯆꯥ ꯊꯣꯏ ꯂꯥꯏꯁ꯭ꯔꯝ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯅꯣꯏꯅꯤ ꯑꯗꯨꯒ ꯑꯗꯨꯒ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅꯤꯁꯦ ꯃꯌꯥꯝ ꯅꯤꯔꯃꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯑꯗꯨꯗꯒꯤ ꯃꯤꯡꯅ ꯃꯥꯏ ꯃꯤꯡꯅ ꯃꯅꯤꯃꯇꯨꯡ ꯋꯥꯡꯖꯝ ꯀꯧꯋꯦ ꯃꯥꯏ ꯃꯤꯡꯅ ꯃꯅꯤꯊꯣꯏ ꯋꯥꯡꯖꯝ ꯀꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯇ꯭ꯋꯤꯟꯁꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥꯁꯦ ꯂꯥꯏꯁ꯭ꯔꯝ ꯖꯥꯇꯦꯁꯣꯔ ꯕ꯭ꯔꯗꯔ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯀꯩ ꯀꯧꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯥꯏꯒꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯅ ꯃꯅꯤꯊꯣꯏ ꯀꯧꯋꯦ ꯑꯩꯅ ꯃꯅꯤꯃꯇꯨꯡ ꯑꯗꯣ ꯏꯕꯥꯅꯤ ꯇ꯭ꯋꯤꯟꯁꯅꯦ ꯔꯥꯙꯥ ꯍꯪꯂꯦꯝ ꯑꯗ ꯍꯥꯝꯅꯦ ꯍꯥꯏꯌꯦ ꯅꯣꯏꯅꯤꯒꯤ ꯃꯤꯡ ꯀ꯭ꯂꯥꯁ ꯂꯩꯐꯝ IG ꯑꯦꯀꯥꯎꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ IG ꯇꯣꯉꯥꯟꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯄꯥꯏꯖꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯌꯨꯇ꯭ꯌꯨꯕ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯟꯁ ꯃꯨꯛꯕꯥꯡ ꯑꯗꯨꯝ ꯍꯥꯡꯕꯅꯦ ꯑꯗꯣ ꯑꯗꯨ ꯊꯥꯒꯠꯂꯛꯄꯅꯦ ꯑꯗꯨꯗꯒꯤ ꯃꯤꯡ ꯀ꯭ꯂꯥꯁ ꯑꯗꯨꯗꯩ ꯇꯥꯃꯣꯏꯕ ꯏꯕꯥꯅꯤꯁꯦ ꯀ꯭ꯂꯥꯁ 9ꯅꯦꯕꯀꯣ ꯑꯗꯣ ꯃꯤꯡꯅ ꯃꯅꯤꯊꯣꯏꯕ ꯀꯧꯋꯦ ꯑꯩꯈꯣꯏ ꯇꯥꯃꯣꯏꯅ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯃꯅꯤꯊꯣꯏꯕ ꯀꯧꯋꯦ ꯑꯩꯒꯤꯅ ꯃꯅꯤꯃꯇꯨꯡ ꯀꯧꯋꯦ ꯑꯗꯣ ꯁꯤꯗ ꯍꯥꯏꯁꯤꯅ ꯂꯥꯅꯟ ꯂꯩꯁꯥꯡꯊꯦꯝ ꯀꯔꯤ ꯂꯝꯗꯩꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏ ꯗꯩꯅꯦ ꯑꯗꯣ ꯑꯗꯨꯗꯒꯤ ꯏꯕꯥꯅꯤꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯑꯗꯣ ꯃꯣꯕꯥꯏꯜ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯑꯗꯨꯗꯩ ꯊꯣꯡꯕꯝ ꯈꯨꯟꯊꯣꯡꯕꯝ ꯅꯣꯏꯅꯤꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯁꯣꯏꯗꯅ ꯈꯨꯝꯃꯛꯑꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯏꯕꯥꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯀ꯭ꯂꯥꯁ ꯍꯧꯖꯤꯛ 9 ꯀꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯅ ꯃꯅꯤꯃꯇꯨꯡ ꯀꯧꯋꯦ ꯑꯩ ꯃꯤꯡ ꯃꯅꯤꯊꯣꯏ ꯀꯧꯋꯦ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯀꯣꯏꯁꯟ ꯁꯤꯒꯨꯝꯕ ꯉꯥꯛꯇ ꯍꯪꯉꯦꯕ ꯑꯗꯣ ꯌꯨꯖꯔ ꯄꯤꯛ 4KU ꯕ꯭ꯔꯣ ꯒꯦꯝꯒꯗꯤ ꯁꯥꯟꯅꯕ꯭ꯔꯣ ꯁꯥꯟꯅꯩ ꯕꯣꯀꯔ ꯁꯂꯥꯏ ꯍꯥꯏꯌꯦ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯀꯌꯥꯅꯣ ꯃꯃꯥ ꯕꯕꯥ ꯀꯩ ꯇꯧꯔꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ 1 2 3 4 5 ꯑꯣꯟꯂꯤ 5 ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯃꯁꯨ ꯂꯨꯍꯣꯡꯈꯤꯗ꯭ꯔꯦ ꯌꯥꯝ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯀꯨꯏꯔꯦ ꯑꯗꯣ ꯃꯃꯥꯗꯤ ꯐꯤ ꯁꯥꯏꯌꯦ ꯁꯤꯗ ꯑꯃꯨꯛ ꯋꯥꯠꯂꯝꯃꯤ ꯏꯄꯤꯛ ꯄꯤꯛꯀꯩ ꯇ꯭ꯔꯤꯞꯇꯤ ꯒꯨꯔꯨꯔꯤꯕꯝ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯩꯈꯣꯏ 14ꯅꯦ ꯑꯗꯨꯗꯩ ꯑꯩꯈꯣꯏꯅ ꯑꯍꯜ ꯃꯥꯟꯕꯅꯦ ꯍꯥꯏꯕꯗꯤ ꯁꯛꯁꯦ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁꯅ 9ꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯌꯨꯖꯔ ꯅꯦꯝ BB70DB ꯅꯣꯏꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 9ꯅꯦ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 9ꯅꯦ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯀ꯭ꯂꯥꯁ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏꯅꯤ ꯆꯍꯤ 14 ꯁꯨꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯥꯒꯤ ꯃꯤꯡꯅ ꯍꯦꯔꯣꯖꯤ ꯋꯥꯡꯖꯝ ꯀꯧꯋꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯤꯡꯅ ꯍꯦꯃꯥꯄꯇꯤ ꯋꯥꯡꯖꯝ ꯀꯧꯋꯦ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯔꯥꯀꯦꯁ ꯈꯣꯏꯖꯥꯝ ꯆꯍꯤ ꯀꯌꯥ ꯁꯨꯔꯒ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯆꯍꯤ 14 ꯁꯨꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯣꯅꯤ ꯕꯣꯏꯒꯤ ꯕ꯭ꯔꯣꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯤꯟꯖꯥꯡ ꯑꯩꯒꯤꯗꯤ ꯌꯦꯟꯖꯥꯡꯁꯦ ꯚꯦꯖꯤꯇꯦꯕꯜ ꯍꯥꯏꯔꯒꯅ ꯃꯌꯥꯝ ꯏꯔꯣꯝꯕ ꯍꯥꯏꯔꯒꯅ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯂꯩꯔꯦ ꯑꯇꯩꯗꯅ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ ꯃꯈꯥ ꯇꯥꯕꯗꯤ ꯀꯝꯄꯤꯌꯔ ꯂꯩꯔꯦ ꯀꯩꯅꯣꯅꯦ ꯚꯦꯖꯤꯇꯦꯕꯜꯗꯗꯤ ꯑꯃꯐꯥꯎ ꯄꯥꯝꯗ꯭ꯔꯦ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯄꯨꯂꯞ ꯌꯥꯔꯦ ꯅꯠꯇꯦ ꯌꯨꯖꯔ TT714FQ1E ꯏꯅꯥꯎ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯅꯣꯏꯕꯥꯅꯤꯒꯤ ꯃꯤꯡ ꯀꯩ ꯑꯣꯏꯒꯦ ꯊꯦꯡꯛꯌꯨ ꯑꯩꯈꯣꯏ ꯅꯤꯡ ꯅꯨꯡꯁꯤꯖꯕꯩ ꯕ꯭ꯔꯗꯔ ꯁꯤꯁꯇꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯃꯤꯡꯁꯦ ꯑꯩꯒꯤ ꯃꯅꯤꯊꯣꯏ ꯀꯧꯋꯦ ꯑꯩꯅ ꯃꯅꯤꯃꯇꯨꯡ ꯀꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯇ꯭ꯋꯤꯟꯁꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯊꯣꯜꯂꯝꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯑꯍꯥꯟꯕ ꯄꯣꯛꯄꯗ ꯑꯗꯨꯅ ꯑꯍꯟ ꯑꯣꯏꯍꯜꯂꯦꯕ ꯑꯗꯣ ꯃꯤꯒꯤꯗꯤ ꯑꯀꯣꯟꯕ ꯄꯣꯛꯄꯗ ꯑꯍꯟ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯅꯤꯅꯦ ꯑꯅꯤ ꯑꯃꯁꯨ ꯇ꯭ꯋꯤꯟꯁꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯅꯤꯅꯦꯗꯅ ꯑꯃꯨꯛ ꯑꯀꯣꯟꯕ ꯄꯣꯛꯄꯗ ꯑꯍꯟ ꯑꯣꯏꯍꯟꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯗꯅ ꯑꯃꯨꯛ ꯑꯍꯥꯟꯕ ꯄꯣꯛꯄꯗ ꯑꯍꯥꯟꯕ ꯑꯗꯨꯝ ꯑꯣꯏꯍꯟꯕ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯦ ꯀꯦꯅꯤ ꯁꯣꯡ 79 ꯐꯦꯃꯤꯂꯤ ꯕ꯭ꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯍꯣꯏ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯆꯥꯗꯅ ꯑꯩꯈꯣꯏ ꯕꯨꯛꯁꯦ ꯂꯩꯔꯝꯃꯦꯕ ꯑꯗꯣ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯁꯨ ꯃꯣꯏ ꯇꯜꯂꯦ ꯑꯗꯣ ꯐꯖꯅ ꯅꯥꯟꯅ ꯇꯨꯃꯤꯟ ꯅꯝꯊꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯃꯔꯖꯤꯠ ꯂꯣꯏꯇꯣꯟꯖꯝ 87 ꯅꯣꯏꯅꯤꯅ ꯅꯨꯡꯁꯤꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯤꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯣ ꯖꯍꯅ ꯀꯣꯏꯖꯝ ꯅꯕꯥꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯥꯃꯨꯡ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯍꯥꯏꯕꯗꯤ ꯑꯁꯤꯗ ꯂꯥꯏ ꯍꯔꯥꯎꯕ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒꯤ ꯈꯔ ꯆꯠꯊꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯩ ꯈꯔ ꯆꯠꯊꯔꯒ ꯒꯦꯠ ꯑꯉꯥꯡꯕ ꯑꯃ ꯐꯖꯅ ꯈꯥꯔ ꯂꯩꯕꯅꯦ ꯍꯥꯏꯕꯗꯤ ꯒ꯭ꯔꯤꯟꯒ ꯑꯉꯥꯡꯕ ꯊꯧꯔꯒ ꯈꯥꯔ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯤꯁꯦ ꯆꯍꯤꯁꯦ 14 ꯁꯨꯔꯦ ꯑꯗꯨꯗꯒꯤ ꯏꯕꯣꯝꯆꯥ ꯂꯥꯌꯨꯝ ꯍꯣꯏ ꯅꯃꯤꯡ ꯀꯔꯤ ꯀꯧ ꯁꯥꯎꯔ ꯍꯥꯏꯄ ꯃꯥꯜꯂꯦ ꯑꯗꯣ
ꯃꯥꯏꯅ ꯃꯅꯤꯇꯨ ꯀꯧꯋꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯅꯤ ꯊꯣꯏꯕ ꯀꯧꯋꯦ ꯄꯨꯝꯆꯥ ꯂꯥꯏꯃꯌꯨꯝ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯃꯌꯥꯝ ꯏꯁꯥꯅ ꯍꯥꯜꯂꯛ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯣꯏꯅꯤꯗꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯒꯦ ꯄꯨꯟꯁꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯅꯤꯡꯕꯒꯦ ꯃꯈꯥ ꯇꯥꯕ ꯍꯧꯏ ꯌꯥꯔꯣ ꯍꯥꯏꯗꯤ ꯃꯪꯂꯥꯟꯗꯣ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯅꯤꯄꯨꯔ ꯀꯧꯋꯦ ꯑꯗꯣ ꯃꯥꯏꯅ ꯑꯩꯒꯤꯅ ꯃꯅꯤ ꯊꯣꯏꯕ ꯀꯧꯋꯦ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯥꯡꯃ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎꯅ ꯑꯅꯤ ꯈꯛꯇꯪꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒ ꯃꯥꯒ ꯂꯣꯏꯔ ꯑꯣꯟꯂꯤ ꯇꯨ ꯃꯈꯦ ꯃꯔꯨꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯒꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯤꯌꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯍꯧꯖꯤꯛ ꯃꯪꯂꯥꯟꯁꯦ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯅ ꯈꯟꯗꯦꯕ ꯑꯣꯡꯂꯤ ꯑꯗꯣ ꯑꯩꯗꯤ ꯈꯜꯂꯦ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯈꯜꯂꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯈꯪꯉꯦ ꯌꯥꯔꯦꯉꯣ ꯕꯦꯂꯦꯟꯁ ꯅꯤꯡꯊꯧꯖꯥ ꯁꯤꯡꯒꯜꯂꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯁꯤꯡꯒꯜ ꯍꯥꯏꯕ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦꯕ ꯍꯥꯏꯕꯗꯤ ꯏꯊꯟꯗ ꯂꯩꯕ ꯑꯣꯏꯗꯣꯏꯔꯥꯈꯪꯗ꯭ꯔꯦ ꯑꯗꯣ ꯀ꯭ꯂꯥꯁꯄꯨꯗꯤ 9ꯅꯦ ꯆꯍꯤꯅ 14 ꯁꯨꯔꯦ ꯃꯌꯥꯝ ꯁꯌꯥ ꯁꯣꯏꯕꯝ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯏꯎꯄꯥ ꯑꯅꯤꯁꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯆꯤꯆꯦ ꯏꯕꯥꯅꯤꯁꯦ ꯀꯩꯅꯣꯅꯦꯕ ꯀ꯭ꯂꯥꯁ ꯅꯠꯇꯦ ꯏꯕꯥꯅꯤꯁꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯏꯕꯥꯅꯤ ꯀ꯭ꯂꯥꯁ 9ꯅꯦ ꯑꯗꯣ ꯁ꯭ꯀꯨꯜꯁꯦ ꯅꯤꯃꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯧꯋꯦ ꯃꯌꯥꯝ ꯁꯅꯥꯁꯝ ꯂꯦꯝꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯅꯣꯏ ꯑꯅꯤꯕꯨ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏꯅ ꯆꯍꯤ 14 ꯁꯨꯔꯦ ꯃꯌꯥꯝ ꯅꯔꯨꯍꯤꯅ ꯏꯅꯥꯎꯄꯥ ꯑꯅꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯃꯨꯇꯨꯝ ꯕꯤꯀꯥꯁ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀꯩ ꯁ꯭ꯀꯨꯜ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 9ꯅꯦ ꯃꯌꯥꯝ ꯑꯗꯨꯗꯩ ꯅꯤꯔꯃꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯦ ꯂꯤꯡꯖꯦꯟꯊꯣꯏ ꯋꯥꯡꯖꯝ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯆꯧꯒꯤ ꯃꯆꯥꯅꯦ ꯍꯥꯏꯕꯁꯤꯗꯩ ꯍꯣꯡꯀꯠꯂ ꯎꯔꯤꯄꯣꯛꯇ ꯂꯩꯈꯤꯕ ꯑꯗꯣ ꯊꯥꯖꯗꯅ ꯌꯥꯝ ꯍꯪꯉꯛꯑꯦ ꯑꯗꯣ ꯇꯥꯃꯣ ꯅꯅꯥꯎꯒꯁꯦ ꯒꯒꯤ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤꯁꯦ ꯑꯗꯣ ꯆꯤꯆꯦ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯀꯩꯅꯣꯅꯦꯕ ꯑꯩꯒꯤꯗꯤ ꯑꯣꯟꯂꯤ ꯏꯔꯣꯝꯕ ꯍꯥꯏꯕꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯑꯗꯨꯝ ꯊꯣꯡꯉꯤ ꯆꯥꯏꯕ ꯍꯥꯏꯕꯗꯤ ꯌꯦꯟ ꯊꯣꯡꯕꯁꯦ ꯑꯌꯨꯛꯇ ꯊꯣꯡꯉ ꯅꯨꯃꯤꯗꯥꯡ ꯊꯣꯡꯉꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯗꯦ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯀꯩꯅꯣ ꯉꯁꯥꯏ ꯑꯩ ꯈꯔ ꯐꯨꯒꯠꯈ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯏꯔꯣꯜꯂꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯗꯤ ꯐꯦꯚꯣꯔꯥꯏꯠ ꯀꯔꯤ ꯈꯪꯗꯦꯕ ꯑꯩꯒꯤꯗꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯅꯪꯗꯤ ꯈꯪꯗꯦ ꯃꯥꯗꯤ ꯑꯣꯟꯂꯤ ꯆꯥꯕ ꯌꯥꯔꯦ ꯄꯨꯂꯞ ꯆꯥ ꯍꯦꯟꯅ ꯂꯩꯕ ꯑꯉꯥꯡꯅꯤ ꯅꯥꯎꯕ ꯍꯤꯗꯥꯡ ꯅꯣꯏꯅꯤꯒꯤ ꯍꯥꯏꯠ ꯋꯦꯠ ꯑꯦꯟ ꯑꯦꯝ ꯏꯟ ꯂꯥꯏꯐ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯠꯁꯦ 5.6 ꯌꯧꯗꯣꯔꯕꯅꯦꯕ ꯌꯥꯝ ꯅꯦꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯑꯩꯅ 5.78 ꯑꯩꯅ ꯅꯠꯇꯦ 8 ꯌꯧ 5.6 ꯈꯔ ꯌꯧ ꯑꯩꯉꯣꯟꯗ ꯁꯥꯡꯇ ꯍꯦꯟꯕ ꯀꯥ ꯄꯥꯟ ꯍꯦꯟꯕ ꯅꯠꯇꯦ 6 ꯑꯗꯣ ꯁ꯭ꯋꯥꯏ ꯍꯥꯏꯁꯦ 70 ꯌꯧꯔꯅꯤ ꯑꯗꯨꯝ 78 ꯑꯗꯨꯗꯒꯤ ꯋꯦꯠꯁꯦ ꯑꯩꯁꯦ ꯄꯨꯂꯞꯅ 60 ꯑꯗꯥꯏ ꯂꯩꯕꯅꯦ ꯑꯗꯨꯝ ꯑꯗꯣ ꯃꯥꯏꯗꯤ ꯍꯥꯏꯔꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ 70 ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯈꯟꯕꯨꯗꯤ ꯈꯜꯂꯦꯕ ꯑꯗꯣ ꯍꯥꯏꯔꯝꯃꯔꯣꯏꯒꯦ ꯑꯗꯣ ꯃꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯑꯃ ꯂꯩ ꯑꯣꯏꯅꯦꯌꯦ ꯑꯗꯣ ꯑꯣꯏꯅ ꯕꯣꯔ ꯄꯤꯔꯗꯕꯅꯤꯅ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯩ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯂꯣꯏ ꯅꯥꯏꯗꯦ ꯍꯥꯏꯕꯗꯤꯀꯣ ꯂꯣꯏ ꯅꯥꯏꯗꯦ ꯍꯥꯏꯕꯗꯤ ꯑꯃꯇ ꯑꯩꯅ ꯈꯟꯅꯤꯡꯉꯤ ꯊꯕꯛꯁꯦ ꯇꯧꯂꯣꯏ ꯑꯃꯃꯨꯛ ꯊꯣꯛꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕꯁꯤ ꯑꯩꯒꯤ ꯑꯦꯝ ꯏꯟ ꯂꯥꯏꯐꯇ ꯆꯜꯂꯦꯕ ꯑꯗꯣ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯁꯨ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯇꯧꯊꯣꯛꯅ ꯕꯤꯖꯤꯅꯦꯁꯁꯨ ꯇꯧꯗꯣꯏꯅꯦꯕ ꯃꯂꯁꯅꯥ ꯉꯣꯝ GS ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯁꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯩꯇꯦ ꯃꯌꯥꯝ ꯈꯥꯏꯗꯦꯝ ꯗꯦꯕꯤꯠ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯅꯣ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏꯗꯣꯏꯅꯤ ꯀꯩꯅꯣ ꯀ꯭ꯂꯥꯁ 9 ꯃꯌꯥꯝ ꯑꯕꯤꯅꯥꯁ ꯈꯨꯟꯗ꯭ꯔꯥꯛ ꯏꯅꯥꯎ ꯑꯅꯤ ꯀꯗꯥꯏꯗꯩꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀ꯭ꯂꯥꯁꯅ ꯀꯥꯏꯅꯣ ꯃꯃꯥ ꯕꯕꯥ ꯀꯩ ꯇꯧꯔꯒꯦ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯀꯦ ꯗꯗꯥ ꯑꯗꯣ ꯍꯥꯏꯔꯛꯀꯦꯕꯗꯣ ꯍꯥꯏꯕꯤꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯥꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏ ꯁꯃꯨꯔꯧ ꯑꯣꯏꯅꯥꯝꯗꯩꯅꯦ ꯑꯗꯣ ꯀ꯭ꯂꯥꯁꯅ 9 ꯀꯥꯔꯦ ꯑꯗꯩ ꯃꯃꯥ ꯕꯕꯥ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯇꯧꯔꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯂꯩꯒꯤꯗ ꯀꯨꯏꯑꯦꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯍꯧꯖꯤꯛ ꯐꯤ ꯁꯥꯔꯤ ꯑꯗꯨ ꯂꯣꯏꯔꯦ ꯁꯣꯃꯣꯔꯖꯤꯠ ꯊꯤꯌꯥꯝ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯗꯦꯕꯤꯠ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯅꯤꯔꯃꯜ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯃꯌꯥꯝ
Naurem Kiranmala ꯅꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯅꯥ ꯍꯦꯟꯒꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯥꯏꯁꯦ ꯁꯕꯖꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯦ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯣ ꯈꯪꯗꯦ ꯃꯥꯅ ꯍꯦꯟꯕ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦ ꯑꯩꯅ ꯍꯦꯟꯕ ꯃꯇꯥꯡꯁꯨ ꯌꯥꯎꯋꯦ ꯁꯤꯗꯤ ꯇ꯭ꯋꯤꯟꯁꯤꯗꯤ ꯍꯥꯏꯕꯗꯤ ꯐꯤꯂꯝꯗꯤ ꯆꯞ ꯃꯥꯟꯅꯗ ꯍꯥꯏꯕꯗꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯥꯟꯅꯗꯦꯕ ꯃꯇꯥꯡꯅ ꯑꯩꯅ ꯍꯦꯟꯕꯁꯨ ꯌꯥꯎꯋꯦ ꯃꯇꯥꯡ ꯑꯩꯈꯣꯏ ꯇꯥꯃꯣ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯕ ꯍꯥꯏꯕꯗꯤ ꯆꯥꯕꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯗꯣ ꯆꯦꯂꯦꯟꯖ ꯇꯧꯕꯗ ꯊꯨꯕꯗꯤ ꯑꯩꯅ ꯊꯨꯏꯕ ꯑꯗꯣ Ish. ꯑꯗꯣ Tongbaram Ramesa ꯑꯗꯨꯗꯤ ꯅꯣꯏ ꯕꯕꯥꯒ ꯃꯃꯥꯒ ꯎꯠꯂꯛꯎ ꯑꯗꯨꯒ ꯅꯣꯏꯁꯦ Kaideno Ichin Inau Kya Sui ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯐꯣꯇꯣ ꯑꯣꯏꯅ ꯎꯠꯂꯛꯀꯦ ꯑꯗꯣ ꯃꯃꯥꯁꯨ ꯎꯠꯂꯛꯀꯦ ꯑꯗꯣ ꯃꯇꯥꯡ ꯆꯥꯕ ꯚꯤꯗꯤꯑꯣꯗ ꯃꯨꯛꯕꯥꯡ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯛꯀꯦꯕ ꯑꯗꯣ Hoi Kenoga Mamaga Bubukaju ꯑꯗꯨ ꯌꯥꯎꯍꯜꯂꯛꯀꯦ ꯑꯗꯣ ꯃꯣꯏꯁꯦ ꯍꯥꯏꯅꯗꯕꯗꯤ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯆꯀ꯭ꯔꯤ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯗꯩ ꯀꯟꯕ ꯑꯗꯨ ꯃꯣꯏ ꯌꯥꯗꯦꯕ ꯍꯥꯏꯕ ꯀꯨꯏꯔꯦ ꯑꯩꯅ ꯕꯨꯕꯣꯛ ꯆꯠꯃꯤꯟꯅꯁꯦ ꯕꯨꯕꯣꯛꯅ ꯍꯥꯏꯁꯤꯅ ꯆꯍꯤ ꯋꯥꯠꯂꯤ ꯁꯤ ꯑꯗꯣ ꯌꯥꯗꯦ ꯑꯗꯣ Kaideno Ichin Inau Kaideno Ichin Inau ꯑꯗꯨ Kya ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯑꯩꯈꯣꯏꯅꯤꯗ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦꯕ ꯑꯗꯣ Nonglem Mayang Lambam ꯃꯃꯥ Mama Babagi Ming ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯏ ꯃꯤꯡꯅ ꯍꯦꯔꯣꯖꯤ ꯋꯥꯡꯖꯝ ꯀꯧꯋꯦ ꯃꯌꯥꯝ Ado Khumai Ming Himbapati Wang Chau Baram Bam ꯑꯥꯏꯖꯤꯒꯤ ꯑꯦꯀꯥꯎꯟ ꯍꯥꯏꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯑꯥꯏꯖꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯉꯦꯕ ꯇ꯭ꯋꯤꯟꯁ ꯃꯨꯛꯕꯥꯡ ꯍꯥꯏꯔꯒ ꯊꯣꯛꯍꯜꯂꯝꯒꯦ ꯑꯩꯈꯣꯏꯒꯤ Yandas Toksom ꯕ꯭ꯔꯣ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯩꯅ ꯃꯅꯤꯊꯣꯏ kꯧꯋꯦ Enemy Tunkawe ꯄꯨꯟꯁꯤꯕ ꯏꯂꯥꯡꯕꯝ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯃꯌꯥꯝ ꯀ꯭ꯂꯥꯁꯁꯦ 9 ꯅꯦꯕ ꯑꯗꯨꯗꯒꯤ ꯃꯥꯏ ꯃꯤꯡꯅ ꯃꯅꯤꯇꯨꯡ ꯀꯧꯋꯦ Mai Ming Nevan Kawe ꯑꯁ ꯚꯤꯗꯤꯑꯣꯁꯦ ꯐꯖ ꯁꯥꯡꯕꯅꯤ ꯃꯤꯁꯣꯔꯤ ꯊꯣꯛꯆꯣꯝ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯔꯛꯑꯒꯦ ꯃꯌꯥꯝ ꯀ꯭ꯂꯥꯁꯁꯦ 9 ꯀꯥꯔꯦ ꯍꯧꯖꯤꯛ ꯃꯤꯁꯣꯔꯤꯁꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯤꯁꯣꯁꯤꯗꯤ ꯍꯥꯏꯗꯤ ꯊꯥꯏꯕ ꯑꯗꯨꯗꯩ ꯑꯩꯅ ꯃꯤꯁꯣꯒꯤ ꯃꯤ ꯀꯝꯄꯅꯤꯗꯩ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛ Toksom Sonia ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ Karino ꯑꯩꯈꯣꯏ ꯃꯥꯏ ꯃꯤꯡꯅ ꯃꯅꯤꯝꯇꯨꯡ ꯋꯥꯡꯖꯝ Hoi Tamoina Mani Thobong Jab ꯑꯗꯣ ꯀ꯭ꯂꯥꯁꯁꯦ 9 ꯀꯥꯔꯦ ꯃꯌꯥꯝ Saya Chingkham ꯀꯩ ꯂꯝꯗꯩ ꯀꯩ ꯃꯤꯡ ꯀꯧꯒꯦ Chinau Kya Habiro ꯑꯗꯣ ꯑꯩꯈꯣꯏꯅꯤꯗ ꯂꯣꯏꯔꯦ ꯑꯗꯣ ꯑꯣꯏꯅꯥꯝ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏ ꯃꯃꯤꯡ ꯆꯠꯅꯔꯕ ꯀꯣꯏꯂꯥꯁ ꯊꯥꯗꯔꯕ ꯂꯝꯕꯤꯅꯤ ꯑꯗꯨꯗꯒꯤ Adum Mera Kolas Sada Mina Thare Am Tulokane ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯏꯂꯥꯁ ꯊꯥꯔꯛꯑꯅꯦꯕꯨꯗꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯇꯧꯋꯦ ꯀꯩ ꯂꯝꯗꯩꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ Hoi Tamoy Mina Mani Thobong Jam Kawe ꯑꯗꯣ ꯃꯥꯏꯅ ꯃꯅꯤꯇꯨꯡ ꯀꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏ ꯈꯪꯅꯩꯕ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯌꯨꯝꯗ ꯂꯥꯏꯔꯤ ꯁ꯭ꯀꯨꯜꯗꯕꯨ ꯑꯩꯉꯣꯟꯗ ꯇꯥꯃꯣ ꯑꯗꯨꯝꯒ ꯍꯥꯏꯗꯤ ꯃꯔꯛꯇ ꯑꯣꯖꯥ ꯑꯃꯨꯛ ꯀꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯌꯥꯝꯕ ꯏꯃꯥꯟꯅꯕ ꯇꯥꯃꯣ ꯂꯣꯏꯔꯦ ꯃꯥꯅ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯣ ꯃꯊꯪ ꯀꯣꯏꯁꯟ ꯂꯧꯈꯠꯀꯦ Roman Morangthem ꯅꯕꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯀ꯭ꯂꯥꯁ kaya Tamlige ꯅꯕꯥꯅꯤꯒꯤ JF ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯅꯣꯏ ꯏꯆꯤꯟ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯏꯅꯥꯎꯁꯦ ꯑꯅꯤ ꯑꯅꯤꯅꯦ ꯈꯛꯇꯪꯅꯤ. ꯑꯗꯨꯗ ꯀ꯭ꯂꯥꯁꯇ 9 ꯀꯥꯔꯦ ꯃꯌꯥꯝ ꯑꯗꯨꯝꯕ ꯑꯩꯈꯣꯏꯁꯦ ꯃꯅꯤꯊꯣꯏꯕ ꯋꯥꯡꯖꯝ ꯀꯧꯋꯦ Koinise ꯑꯩꯁꯦ ꯋꯥ ꯍꯥꯏꯕ ꯃꯥꯏꯅ ꯃꯅꯤꯝꯇꯨꯡ ꯀꯧꯋꯦ Maya Nang Kudong Kutli Kana ꯑꯗꯣ ꯑꯩꯒꯤꯅ ꯃꯅꯤꯊꯣꯏꯕ ꯀꯧꯋꯦ Ado Lanchenba Kai Lamdagino Ibani Je Unam Song Kala Kai Dene Lanchenba Kai Sagyam Fazai Kaisa Miam Sanabudo ꯅꯠꯇꯦ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯧꯋꯤꯅꯦ ꯐꯖꯩꯁꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯨꯛꯕꯥꯡ ꯇꯧ ꯌꯦꯡꯕꯤꯌꯣ ꯐꯖꯊꯣꯔꯛꯅꯕ ꯃꯔꯨ ꯑꯣꯏꯅ ꯐꯥꯔꯁꯇ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯃꯊꯧ ꯇꯥꯏꯁꯦ ꯍꯦꯟꯖꯥꯡꯗ ꯆꯥꯔꯅꯤ ꯁꯨꯖꯨ ꯆꯥꯛꯀꯅꯦꯕ ꯑꯗꯨꯗꯤ ꯐꯒꯠꯂꯛꯑꯅꯤ ꯁꯥꯒꯁꯦ ꯐꯖꯊꯣꯔꯛꯀꯅꯦꯕ ꯀꯩꯅꯣ Plastic surgery tꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯁꯔꯅ ꯁꯔꯖꯨ ꯂꯩꯃ ꯄꯣꯛꯄ ꯏꯆꯥꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌا ꯄꯣꯛꯀꯦ ꯅꯨꯄꯤ ꯀꯌꯥꯅꯣ ꯅꯨꯄꯥ ꯀꯌꯥꯅꯣ ꯕꯕꯥ ꯏꯃꯥ ꯀꯔꯤ Thanak Nade Tabak Nadine Tauge Kari Landagino Havira ꯑꯗꯣ ꯑꯩꯈꯣꯏꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏꯅꯤ ꯇ꯭ꯋꯤꯟꯁꯅꯦꯕ ꯑꯗꯣ Nipidi Moyo ꯑꯗꯣ ꯑꯩꯅ ꯑꯍꯟꯅꯦ ꯃꯥꯅ ꯑꯇꯣꯝꯕꯅꯦꯕ ꯑꯗꯨꯗꯒꯤ ꯕꯕꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯃꯥꯅ ꯍꯧꯖꯤꯛ ꯐꯤ ꯁꯥꯔꯦ ꯑꯗꯣ ꯂꯝꯁꯦ ꯑꯣꯏꯅꯥꯝ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏ Kana Kerala Haubam Nade Kirela Haubam ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ ꯕꯕꯥ ꯃꯃꯥ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯑꯩꯈꯣꯏ ꯕꯥꯏꯅ ꯍꯦꯔꯣꯖꯤ ꯋꯥꯡꯖꯝ ꯀꯧꯋꯦ Akhoi Maina Wangzam Hibabadi Kawe ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪꯅꯦ Lolita
ꯅꯣꯏꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀꯅꯥꯅ ꯑꯍꯟ ꯀꯅꯥꯅ ꯍꯟꯒꯦ ꯏꯕꯥꯅꯤꯁꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯑꯗꯣ ꯍꯟꯕꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯜꯂꯦ ꯕꯤꯗꯦꯁ ꯁꯣꯔꯤ ꯃꯥꯏꯕꯝ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏꯗꯩ ꯑꯁ ꯈꯃꯦꯟꯁꯦ ꯄꯨꯔꯥ ꯁꯥꯡꯕ ꯋꯥꯅꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯈꯨꯃꯟ ꯅꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝꯁꯨ ꯌꯦꯡꯅꯤꯡꯉꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯕ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯄꯣꯕ ꯃꯤꯗ ꯄꯅꯤꯁꯃꯦꯟ ꯇꯧꯋꯦ ꯃꯦꯝ ꯁꯤꯁꯦ ꯑꯩꯅ ꯈꯟꯕ ꯀꯩꯅꯣꯒꯤ ꯃꯥꯜꯂꯦꯕ ꯑꯩꯅ ꯊꯥꯕꯜ ꯆꯣꯡꯈꯤꯕꯗ ꯊꯨꯟꯒꯅꯤ ꯈꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯥꯜꯂꯦ ꯑꯗꯣ ꯄꯅꯤꯁꯃꯦꯟ ꯇꯧꯕꯤ ꯊꯥꯕꯜ ꯍꯥꯏꯁꯨ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕꯩ ꯅꯣꯛꯄꯗ ꯁꯤꯒꯦ ꯇꯧꯕꯅꯦ ꯆꯦꯂꯦꯟꯖ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯄꯅꯤꯁꯃꯦꯟꯁꯨ ꯍꯥꯞꯄꯣ ꯑꯗꯨ ꯃꯃꯥꯈꯣꯏ ꯐꯦꯃꯤꯂꯤ ꯂꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯑꯣ ꯚꯤꯗꯤꯑꯣ ꯅꯝꯔꯤꯉꯩ ꯐꯨꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯃꯌꯥꯝ ꯄꯨꯂꯞ ꯍꯩꯔꯛꯑꯕꯅꯤꯅ ꯑꯣꯡꯂꯤ ꯐꯖꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯃꯤꯟꯅꯔꯦ ꯍꯥꯏꯕꯗꯤ ꯀꯣꯝꯄꯥꯛꯁꯦ ꯐꯖꯅ ꯂꯥꯏꯟ ꯈꯨꯗꯦꯛ ꯔꯥꯎꯟ ꯇꯥꯁꯤꯜꯂ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯍꯥꯏꯕꯗꯤ ꯐꯒꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯍꯥꯏꯔꯦꯕ ꯐꯦꯃꯤꯂꯤ ꯇꯨꯔ ꯇꯧꯔꯣꯅ ꯑꯗꯣ ꯃꯊꯪꯗ ꯇꯧꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯦ ꯑꯗꯣ ꯄꯨꯂꯞ ꯎꯊꯔꯛꯑꯒꯦꯕ ꯑꯩꯅ ꯈꯨꯅꯥꯎ ꯂꯩꯔꯦ ꯀꯀꯥ ꯂꯩꯔꯦ ꯅꯤꯅꯦ ꯂꯩꯔꯦ ꯕꯣꯕꯣꯛ ꯂꯩꯔꯦ ꯃꯃꯥ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯈꯨꯟꯗ꯭ꯔꯣꯝ ꯔꯣꯁꯤꯟ ꯅꯕꯥꯅꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅꯤꯁꯦ ꯃꯥꯏꯅ ꯃꯅꯤ ꯃꯇꯨꯡ ꯀꯧꯋꯦ ꯃꯥꯏꯅ ꯃꯅꯤꯆꯨꯕ ꯀꯧꯋꯦ ꯂꯣꯏꯗꯥꯡ ꯆꯥꯎꯕꯤꯔꯝꯕꯝ ꯕ꯭ꯔꯣꯅꯤ ꯅꯦꯝ ꯑꯗꯨꯒ ꯆꯍꯤꯁꯨ ꯈꯪꯅꯤꯡꯉꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯗꯣ ꯕ꯭ꯔꯣ ꯅꯠꯇꯦ ꯃꯥꯏꯅ ꯃꯅꯤ ꯃꯇꯨꯡ ꯀꯧꯋꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯅꯤꯆꯨꯕ ꯀꯧꯋꯦ ꯑꯩꯈꯣꯏꯅꯤ ꯀ꯭ꯂꯥꯁ 9ꯅꯦ ꯆꯍꯤꯅ 14 ꯁꯨꯔꯦ ꯃꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯄꯣꯄꯤ ꯐ꯭ꯂꯥꯋꯔ ꯄꯥꯅꯤꯒꯤ ꯈꯣꯏꯗꯥꯖꯕ ꯃꯊꯦꯜ ꯍꯥꯏꯕꯤꯔꯝꯃꯣ ꯅꯆꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯆꯤꯆꯦꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯃꯊꯦꯜꯁꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯦꯕ ꯉꯁꯥꯏꯅ ꯁꯣꯏꯕꯨꯝ ꯏꯔꯣꯡꯕꯁꯦ ꯀꯝꯄꯤꯌꯔ ꯇꯧꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯦꯟ ꯊꯣꯡꯕꯗꯤ ꯑꯗꯨꯅꯦ ꯍꯥꯏꯕꯗꯤ ꯆꯥꯛꯁꯦ ꯍꯧꯖꯤꯛ ꯀꯟꯅ ꯂꯣꯜꯂꯤꯕ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯤꯁꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯣꯏ ꯂꯩꯕꯅꯦ ꯑꯗꯣ ꯉꯥꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯣ ꯅꯠꯇꯦ ꯉꯥꯗꯣ ꯑꯩ ꯉꯥ ꯑꯗꯨꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣই ꯂꯧꯕꯨꯛꯁꯦ ꯀꯩꯅꯣ ꯂꯣꯛꯇꯥꯛ ꯄꯤꯇꯔ ꯈꯣꯏꯕꯒꯤ ꯉꯥ ꯐꯖꯅ ꯊꯣꯛꯄꯗꯣ ꯑꯩꯈꯣꯏ ꯃꯥ ꯐꯥꯎꯋꯦ ꯍꯥꯏꯕꯗꯤ ꯉꯥꯁꯦ ꯁꯥꯏꯃꯨꯛ ꯆꯥꯎꯕ ꯌꯥꯎꯋꯦ ꯁꯥꯏꯃꯨꯛ ꯆꯥꯎꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯆꯥꯗꯕꯗꯤ ꯉꯝꯃꯣꯏ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯆꯥꯔꯣꯏ ꯑꯗꯣ ꯃꯊꯪ ꯀꯃꯦꯟ ꯂꯧꯈꯠꯂꯛꯀꯦ ꯃꯌꯥꯝ ꯄꯦꯆꯤꯃꯌꯨꯝ ꯗꯣꯂꯤ ꯀꯩ ꯈꯜꯂꯛꯄꯗꯒꯤ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯃꯌꯥꯝ ꯉꯁꯥꯏꯒꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯝꯃꯦꯕ ꯁ꯭ꯇꯦꯂꯤꯟꯅꯦ ꯑꯩꯅꯦ ꯈꯣꯏꯅꯥꯎꯅꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯃꯁꯦ ꯑꯗꯣ ꯃꯥꯗꯤ ꯈꯟꯗꯦ ꯃꯥꯗꯤ ꯑꯣꯡꯂꯤ ꯑꯗꯨꯝ ꯃꯥꯕꯣꯜ ꯁꯥꯟꯅꯕꯒꯨꯝ ꯆꯠꯈꯤꯕꯅꯦ ꯑꯩ ꯅꯤꯡꯁꯤꯡꯉꯤꯕ ꯀꯩꯅꯣ ꯈꯪꯗꯦꯁꯨ ꯃꯥꯕꯣꯜ ꯁꯥꯟꯅꯕꯅꯦ ꯑꯩꯒꯤ ꯁ꯭ꯇꯦꯂꯤꯟꯒ ꯁꯥꯟꯅꯍꯜꯂ ꯂꯥꯛꯄꯗ ꯀꯥꯎ ꯁ꯭ꯇꯦꯂꯤꯟꯒ ꯑꯩꯈꯣꯏ ꯈꯔ ꯂꯩꯔꯨꯔꯒ ꯃꯨꯛꯕꯥꯡ ꯈꯪꯅ ꯇꯧꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯤ ꯅꯍꯥꯟ ꯇꯧꯁꯦ ꯍꯥꯏꯕꯅꯦꯕ ꯂꯩꯕꯁꯦ ꯅꯤꯡꯉꯥꯏꯇꯧꯒ ꯅꯠꯇꯦ ꯇꯨꯔꯦꯟꯗꯤ ꯏꯔꯣꯏꯕ꯭ꯔꯥ ꯅꯠꯇꯦ ꯑꯗꯨꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯃꯨꯛꯕꯥꯡ ꯇꯧꯔꯅꯤ ꯈꯪꯉꯛꯄꯗꯒꯤ ꯂꯨꯖꯕ ꯆꯠꯄ ꯑꯩꯅ ꯇꯨꯔꯦꯟ ꯏꯔꯨꯖ ꯀꯥꯔꯛꯄꯗꯣ ꯑꯗꯨꯗꯩ ꯍꯧꯕꯅꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯃꯨꯛꯕꯥꯡꯁꯦ ꯑꯩꯈꯣꯏꯅꯤꯅ ꯅꯠꯇꯦ ꯑꯩꯒꯤ ꯁ꯭ꯇꯦꯂꯤꯟꯅ ꯅꯝꯁꯦ ꯍꯥꯏꯔꯒ ꯅꯝꯈꯤꯕꯅꯦꯕ ꯑꯗꯣ ꯌꯥꯝ ꯆꯥꯔꯛꯑꯦ ꯃꯌꯥꯝ ꯑꯗꯣ ꯊꯣꯏꯊꯣꯏ SG ꯄꯥꯈꯪ ꯐꯥꯔꯒ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤꯅꯣ ꯄꯥꯈꯪ ꯐꯥꯕ ꯆꯍꯤ ꯀꯌꯥ ꯐꯥꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯄꯥꯈꯪ ꯈꯪꯗꯦ ꯑꯗꯣ ꯊꯕꯛꯀꯤꯗꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯈꯪꯗꯦ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯟꯁꯤꯟꯈꯤꯕ꯭ꯔꯥ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯑꯗꯨꯝ ꯑꯣꯟꯁꯤꯟ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯟꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯟꯂꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯔ ꯂꯩꯖꯩꯕ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯕꯤꯖꯤꯅꯦꯁ ꯃꯪꯂꯦ ꯕꯔꯥꯗ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯃꯌꯥꯝ ꯅꯠꯇꯦ ꯃꯉꯥꯜ ꯃꯩꯇꯩ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯥꯏꯅ ꯃꯅꯤ ꯃꯇꯨꯡ ꯀꯧꯋꯦ ꯑꯩꯅ ꯃꯅꯤꯆꯨꯕ ꯀꯧꯋꯦ ꯅꯠꯇꯦ ꯅꯦꯜꯁꯤ ꯍꯩꯁꯥꯟ ꯍꯥꯏꯕꯤꯔꯛꯑꯣ ꯀ꯭ꯂꯥꯁꯁꯨ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯑꯗꯣ ꯃꯤꯡꯅ ꯃꯥꯏꯅ ꯃꯅꯤ ꯃꯇꯨꯡ ꯀꯧꯋꯦ ꯑꯩꯒꯤꯅ ꯃꯅꯤꯊꯣꯏꯕ ꯀꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯁ꯭ꯀꯨꯜꯅ ꯅꯤꯔꯃꯂꯥ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯦ ꯈꯣꯟꯅꯕ ꯂꯣꯏ ꯁꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯅꯍꯥꯟꯒꯩ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯥꯏꯁꯦ ꯑꯣꯟꯂꯤ ꯆꯣ ꯆꯥꯕꯅꯦ ꯍꯥꯏꯗꯤ ꯆꯥꯕꯗꯨꯁꯨ ꯊꯃꯣꯏ ꯈꯔ ꯍꯔꯥꯎꯋꯦ ꯑꯗꯣ ꯁꯤ ꯁꯨꯝ ꯄꯥꯜꯂꯦ ꯈꯅꯥꯎ ꯅꯥꯗꯣꯏꯅꯣ ꯑꯗꯨꯗꯒꯤ ꯖꯌꯥꯁꯅꯥ ꯁꯥꯏꯔꯦꯝ ꯕ꯭ꯔꯣ ꯑꯅꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏꯅꯤ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯑꯗꯣ ꯂꯝꯁꯤꯅ ꯑꯣꯏꯅꯥꯝ ꯁꯃꯨ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯄꯤꯡꯀꯤ ꯁꯣꯔꯣꯛꯈꯥꯏꯕꯝ
ꯅꯣꯏꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯑꯩꯈꯣꯏꯅꯤ 14 ꯁꯨꯔꯦ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯂꯨꯋꯥꯡ ꯖꯣꯟꯁꯟ ꯅꯣꯏꯅꯤꯁꯦ ꯀꯔꯝ ꯅꯠꯇꯦ ꯀꯔꯤꯗꯤ ꯍꯦꯜꯂꯤ ꯅꯠꯇꯦ ꯐꯖꯕ ꯀꯔꯤꯗ ꯍꯥꯏꯅ ꯍꯦꯜꯂꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ ꯑꯅꯤꯅ ꯈꯪꯗꯦ ꯈꯪꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯍꯥꯏꯔꯣ ꯕꯦꯅꯥꯎ ꯕꯦꯅꯥꯎ ꯀꯣꯟꯁꯝ ꯃꯃꯥ ꯕꯕꯥ ꯀꯩ ꯇꯧꯒꯦ? ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯏꯕꯥꯅꯤꯁꯦ? ꯑꯩꯈꯣꯏꯁꯦ ꯅꯤꯔꯃꯂꯥ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯦ ꯑꯗꯣ ꯃꯃꯥꯅ ꯐꯤ ꯁꯥꯏ ꯑꯗꯣ ꯕꯕꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦꯕ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯕꯕꯥꯁꯦ 2017 ꯑꯗꯥꯏ ꯆꯠꯂꯛꯄ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯣꯔꯣꯅꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯗꯣ ꯑꯩꯈꯣꯏꯅꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯕꯅꯣ ꯈꯪꯗꯦ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯋꯥꯈꯟꯁꯦ ꯀꯥꯎꯕꯅ ꯊꯨꯏꯕ ꯍꯥꯏꯗꯤ ꯌꯨꯖꯔ IP7 ꯍꯥꯏꯔꯛꯑꯣ ꯑꯗꯩ ꯅꯨꯄꯤꯒ ꯀꯣꯏꯗ꯭ꯔꯤꯌꯦ ꯃꯌꯥꯝ ꯆꯤꯛꯀꯨꯝ ꯀꯣꯏꯁꯟ ꯉꯥꯛꯇ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯗꯤ ꯑꯝꯇ ꯍꯪꯉꯛꯇꯦ ꯑꯁ ꯋꯥꯔꯦ ꯈꯗꯥꯡ ꯍꯤꯡ ꯆꯥꯕꯜ ꯏꯅꯥꯎꯅꯤꯁꯦ ꯃꯁꯛ ꯃꯥꯟꯅꯩ ꯑꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯅꯣ ꯃꯤꯡꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯊꯪꯗꯤ ꯉꯥꯅꯨ ꯃꯄꯨꯝ ꯆꯥꯕꯤꯔꯣ ꯑꯩꯈꯣꯏꯅꯤꯁꯦ ꯁꯛꯁꯨ ꯃꯥꯟꯅꯩ ꯍꯣꯏ ꯇ꯭ꯋꯤꯟꯁ ꯃꯥꯟꯅꯗꯕ ꯂꯩ ꯎꯔꯦꯕ ꯑꯗꯣ ꯑꯌꯥꯝꯕꯅ ꯂꯣꯏꯗꯤ ꯃꯥꯟꯅꯕꯅꯦ ꯃꯥꯟꯅꯕꯅꯦ ꯑꯁꯦꯡꯕꯩ ꯑꯗꯨꯒ ꯀ꯭ꯂꯥꯁꯁꯦ 9 ꯀꯥꯔꯦ ꯆꯍꯤꯅ 14ꯅꯦ ꯀꯪꯂꯩ ꯕ꯭ꯔꯗꯔ ꯍꯥꯏꯁꯦ ꯏꯁꯇꯔꯗꯤ ꯇꯧꯕ꯭ꯔꯣ? ꯇꯧꯋꯦ ꯃꯔꯛꯇ ꯑꯗꯨꯗꯒꯤ ꯃꯔꯛꯇ ꯇꯥꯏ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯏꯁꯇꯗꯤꯗꯤ ꯍꯣꯏ ꯅꯨꯃꯤꯗꯥꯡꯗ ꯈꯛ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯌꯨꯛꯁꯦ ꯄꯨꯡ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯡ 6ꯇ ꯅꯠꯇꯦ ꯄꯨꯡ 6 ꯇꯥꯗ꯭ꯔꯤꯉꯩ 5 ꯇꯥꯗ꯭ꯔꯤꯉꯩ ꯍꯧꯒꯠꯂꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯅꯤ ꯕ꯭ꯔꯁ ꯇꯧꯊꯣꯛꯑꯅꯤ ꯏꯔꯨꯖꯊꯣꯛꯑꯅꯤ ꯁ꯭ꯀꯨꯜ ꯆꯠꯂꯦ ꯁ꯭ꯀꯨꯜꯁꯦ ꯄꯨꯡ 6:35 ꯍꯧꯋꯦꯕꯀꯣ ꯀꯩꯅꯣ ꯇꯧꯋꯦ ꯁꯥꯏꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯧꯖꯦꯅ ꯑꯗꯣ ꯌꯥꯍꯧꯒꯤꯗꯤ ꯐꯖꯅ ꯉꯜꯂꯦ ꯍꯥꯏꯕꯗꯤꯀꯣ ꯍꯥꯟꯅ ꯇꯨꯏꯁꯟ ꯆꯠꯂꯝꯃꯦꯕ ꯑꯗꯨ ꯑꯣꯏꯁꯨ ꯇꯨꯏꯁꯟ ꯆꯠꯄꯁꯤ ꯍꯧꯗꯣꯛꯅꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯕꯗꯤ ꯁꯦꯟꯁꯤꯗꯀꯣ ꯄꯨꯡꯁꯤꯗ ꯇꯥꯟꯅꯔꯦ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯁꯦꯟꯁ ꯄꯥꯟꯕ ꯉꯁꯥꯏꯗ ꯑꯩꯁꯦ ꯄꯨꯡꯁꯦ 1:30 ꯇꯥꯛꯄꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯣꯡꯉꯥꯜꯂꯦꯁꯤꯅꯤ ꯑꯗꯨꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏ ꯃꯥ ꯀꯣꯛꯀ ꯍꯧꯗꯣꯛꯑꯒ ꯕ꯭ꯔꯁ ꯇꯧꯕ ꯉꯥꯏꯍꯜꯂꯒ ꯂꯥꯏꯔꯤꯛ ꯇꯧꯔ ꯂꯩꯔꯦ ꯑꯗꯣ ꯂꯥꯁꯇ ꯌꯦꯡꯉꯀꯥꯟꯗ ꯄꯨꯡ 2 ꯇꯥꯗ꯭ꯔꯤ ꯑꯗꯣ ꯃꯤꯀꯞ ꯍꯟꯗꯛ ꯃꯔꯛꯇ ꯄꯨꯀꯞ ꯊꯣꯛꯑꯦ ꯑꯗꯣ ꯉꯁꯥꯏ ꯉꯔꯥꯡꯗꯤ ꯃꯪꯁꯦ ꯑꯀꯤꯕ ꯃꯪꯉꯦ ꯑꯩ ꯏꯊꯟ ꯇꯨꯝꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉ ꯑꯃꯨꯛ ꯇꯨꯝꯃꯦꯕ ꯑꯗꯣ ꯇꯥꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯇꯥꯎꯖꯟ ꯀꯤꯗꯅ ꯆꯪꯖꯩꯅꯦꯕ ꯇꯦ ꯍꯥꯏꯕ ꯇꯦꯡꯒꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯅꯤꯔꯃꯂꯥ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯃꯌꯥꯝ ꯌꯨꯖꯔ 6 ꯅꯣꯏ ꯑꯅꯤꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯅꯨꯄꯤꯔ ꯈꯪꯗꯦꯕ ꯔꯣꯖꯤ ꯂꯥꯏꯁ꯭ꯔꯝ ꯀꯩ ꯂꯝꯗꯩꯅꯣ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯥꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯑꯗꯣ ꯏꯕꯥꯅꯤ ꯆꯍꯤꯁꯦ 14 ꯁꯨꯔꯦ ꯑꯃꯣꯝ ꯁꯨꯄ꯭ꯔꯤꯌꯥ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯥꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯤ ꯒꯨꯖꯝ ꯔꯤꯁꯤ ꯁꯤꯡ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯕ꯭ꯔꯗꯔ ꯑꯩꯈꯣꯏꯅꯤꯁꯦ ꯆꯍꯤꯁꯦ 13 ꯁꯨꯔꯦ Jenny Darlong, how many siblings you are? We have only 2 siblings, me and my brother. Honi Haisham. Nabani se class kya karino kay school tamino. ꯑꯩꯈꯣꯏꯅꯤꯁꯦ ꯅꯤꯔꯃꯂꯥ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁꯅ 9 ꯀꯥꯔꯦ ꯑꯁ ꯑꯩ ꯉꯥꯎꯔꯦ ꯃꯤꯠꯁꯅ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯅꯣꯏꯅꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦ ꯃꯌꯥꯝ ꯑꯗꯨꯗꯩ ꯀ꯭ꯂꯥꯁꯅ 9 ꯀꯥꯔꯦ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜꯅ ꯅꯤꯔꯃꯂꯥ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯤ ꯁꯨꯀꯨꯃꯥꯔ ꯅꯥꯃꯩꯔꯥꯛꯄꯝ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯍꯥꯏꯕꯗꯤ ꯅꯥꯃꯩꯔꯥꯛꯄꯝꯁꯦ ꯑꯩ ꯀꯩ ꯃꯇꯥꯡꯒꯤꯗꯣ ꯈꯪꯗꯦ ꯀꯣꯝꯇꯥꯡ ꯁꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯅꯥꯃꯩꯔꯥꯛꯄꯝ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀꯩ ꯁ꯭ꯀꯨꯜ ꯇꯝꯒꯦ ꯃꯥꯏ ꯐꯖꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅꯤꯁꯦ ꯆꯍꯤ 9 ꯁꯨꯔꯦ ꯅꯠꯇꯦ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯑꯗꯨꯗꯒꯤ ꯆꯍꯤꯅ 13 ꯁꯨꯔꯦ ꯁ꯭ꯀꯨꯜꯅ ꯅꯤꯔꯃꯂꯥ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯦ ꯌꯨꯖꯔ ꯇꯣ 50J ꯅꯕꯥꯅꯤ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅꯤ ꯀ꯭ꯂꯥꯁ 9 ꯅꯦ ꯑꯗꯨꯗꯒꯤ ꯑꯅꯟꯗꯤꯅꯤꯡ ꯊꯧꯖꯝ ꯕ꯭ꯔꯣ ꯑꯅꯤꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯁꯥꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯑꯗꯣ ꯃꯥꯏꯅ ꯃꯅꯤꯃꯇꯨꯡ ꯀꯧꯋꯦ ꯑꯩꯒꯤꯅ ꯃꯅꯤꯄꯨꯔ ꯀꯧꯋꯦ ꯑꯗꯣ ꯀ꯭ꯂꯥꯁ 9 ꯀꯥꯏꯅꯦ ꯑꯂꯨꯀꯥ GG ꯍꯥꯏꯌꯦ 398 ꯀꯩ ꯃꯤꯡ ꯀꯧꯒꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯅꯣꯏ IG ꯄꯥꯏꯕ꯭ꯔꯣ?
ꯑꯩꯒꯤꯗꯤ ꯄꯥꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯊꯥꯒꯠꯄ ꯀꯀꯥꯅ Twins ꯄꯥꯏꯕꯅꯦꯕ mukbang. ꯑꯗꯣ ꯕ꯭ꯔꯣ ꯅꯠꯇꯦ Kay ming kauge haije khumo. Kay ming kauge. ꯃꯤꯡꯁꯦ ꯑꯩꯅ ꯃꯅꯤꯊꯣꯏ ꯀꯧꯋꯦ Ay na nimtum kauge. ꯑꯗꯣ ꯀ꯭ꯂꯥꯁꯁꯦ 9 9. ꯀꯥꯔꯦ ꯁ꯭ꯀꯨꯜꯁꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯀꯩꯅꯣ Kay school no. ꯑꯗꯣ ꯅꯤꯔꯃꯂꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯅꯦ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯏ ꯃꯤꯡꯁꯦ ꯉꯁꯥꯏ ꯁꯨꯄꯔ ꯑꯩ ꯃꯤꯡꯁꯦ ꯃꯅꯤꯃꯇꯨꯝ ꯍꯥꯏꯒꯦ ꯇꯧꯔꯦ ꯍꯥꯏꯕꯗꯤ Just nam hi brother subscriber maraktagi aisu amani love from Kasar. Thank you, Sida Haji. thank you kano. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ Hello, ꯇꯧꯕꯤꯌꯨ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ Ado Kasarda laknindro number pira o khangnase Kasardari ka hojik lan matamjir kamai ꯑꯗꯣ chaloni. ꯍꯥꯏꯕꯗꯤ ꯀꯁꯥꯔꯁꯦ ꯌꯥꯝ ꯁꯥꯏꯕ ꯍꯥꯏꯅꯩꯕ ꯑꯗꯣ ꯂꯥꯛꯀꯦꯕ ꯃꯇꯥꯡ ꯆꯥꯕꯗ ꯃꯌꯥꯝ ꯍꯦꯟꯖꯥꯡꯒ ꯂꯣꯏꯅ ꯄꯨꯔ ꯂꯥꯛꯃꯤꯟꯅꯒꯦ ꯑꯗꯣ ꯕ꯭ꯔꯗꯔꯒ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟ ꯅꯠꯇꯦ ꯈꯪꯗꯦ ꯁꯤ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯀꯀꯥ Photo ꯊꯣꯛꯍꯜꯂꯦ kano ay kano photo ꯀꯧꯒꯨꯝꯕꯅꯦ nupa ꯑꯗꯨꯗꯒꯤ ꯃꯇꯥꯡ ꯆꯥꯕꯗ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯁꯦꯕ ꯑꯗꯣ ꯍꯥꯏꯕꯤꯔꯛꯄꯩꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯂꯥꯛꯀꯦ ꯂꯥꯟꯒ ꯅꯤꯡꯊꯤꯖꯅ ꯂꯣꯏꯔꯀꯥꯟꯗ Puyam nat as Puyam Alem Devi aigi su icha twins ne ado noi ni gi adumaina sak mana jagi ꯑꯗꯨꯝ ꯃꯃꯥꯅ ꯑꯩꯈꯣꯏꯅꯤꯕꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤꯕꯨ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯃꯆꯥ ꯇ꯭ꯋꯤꯟꯁꯁꯦ ꯁꯛ ꯃꯥꯟꯅꯒꯦ ꯑꯗꯣ ꯇ꯭ꯋꯤꯟꯁ ꯑꯅꯤꯁꯦ ꯑꯩꯈꯣꯏꯗꯧꯅ ꯑꯐꯥꯎꯕ ꯃꯤ ꯑꯣꯏꯔꯣꯏ mamai do icha do mamai macha do manaba oirsana ꯍꯥꯏꯕꯗꯤ ꯇ꯭ꯋꯤꯟꯁꯁꯦ ꯑꯩ ꯁꯛ ꯃꯥꯟꯅꯕꯁꯦ ꯑꯗꯨꯝ ꯎꯏꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯗꯤ ꯃꯥꯟꯅꯩ akoi school da twins ani hum yawe sak mana mata chap mana ꯌꯥꯅꯤ ꯑꯍꯥꯎ ꯎꯕꯗ ꯑꯩ ꯈꯜꯁꯦ ꯀꯩꯅꯣ ꯑꯃ ꯆꯈꯥꯏ ꯑꯃ ꯊꯣꯛꯇꯦ ꯇꯧꯔꯦ ꯂꯥꯁ ꯇ꯭ꯋꯤꯟꯁꯁꯦ ꯑꯗꯣ ꯈꯪꯉꯦ phanba khotpa na phanba khotpa loi mana ꯑꯕꯣ ꯁꯅꯥ ꯁꯣꯔꯝ ꯅꯣꯏ ꯆꯍꯤ ꯀꯌꯥꯅꯣ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯆꯍꯤꯁꯦ 14 ꯀꯩ ꯃꯤꯡ ꯀꯧꯒꯦ ꯅꯣꯏꯅꯤ ꯑꯩꯈꯣꯏꯅꯤꯁꯦ ꯃꯌꯥꯝ ꯃꯅꯤꯊꯣꯏꯕ ꯃꯅꯤꯃꯇꯨꯝ ꯀꯧꯋꯦ ꯑꯩꯅ ꯃꯅꯤꯊꯣꯏꯕ ꯃꯥꯏꯅ ꯃꯅꯤꯃꯇꯨꯝ ꯀꯧꯋꯦ Blacky 2016 one question one noi ni gi mukbangi insang kanana thongbige hinjang je akhoi kaka na thong jawe akhoi tam ꯃꯃꯛꯇ ꯑꯗꯣ ꯈ꯭ꯋꯥꯏ ꯊꯣꯡꯕꯁꯦ ꯀꯀꯥꯅꯦꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯊꯣꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯁꯥꯏꯠ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯗꯤ ꯖꯁ ꯂꯥꯏꯛ ꯏꯔꯣꯝꯕ ꯗꯛꯂꯥ ꯏꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯔꯛ ꯃꯔꯛ ꯊꯣꯡꯉꯦꯕ ꯑꯗꯣ ꯃꯦꯟ ꯀꯦꯔꯦꯛꯇꯔꯅ ꯑꯩꯈꯣꯏ ꯀꯀꯥꯅꯦꯕ ꯑꯗꯣ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯍꯥꯏꯕꯗꯤ ꯍꯦꯟꯖꯥꯡ ꯊꯣꯡꯕꯩꯅꯤꯀꯣ ꯑꯗꯣ ꯆꯥꯕꯩꯅ ꯑꯩꯈꯣꯏꯅꯤ ꯂꯩꯔꯦ kai school da class kya tamino kano ne ibani je school jing nirmala rani da tamme ko ꯇꯝꯃꯦꯕ ꯑꯗꯣ ꯀ꯭ꯂꯥꯁꯅ 9ꯅꯦ ꯑꯗꯣ radha ani ningombam radha rani ningombam 640 class 8 name class 9 age na 14 name na mani matum aigina mani matum ko tawana mani theba engineer babu hello ani aisa khontau jam dagi na class kya karge ke school tam ke do hello babu ado khuni je class 9 kare adudagi school na nilmarani high school da me man am kapireba nabani age kya surge do ma je pibo walam boy ne do 14 sure do hujukan konge do romesh sirom 944 kai ming kauge noi ni duga kai lamdagi no class na kaya kai no do khuni je maina manim tung kawe aina manim thu kawe class na 9 ne ma'am khuni tuise chap mane class se mana habdi class se mi gi aman hene da do khuni chap mane do akoi jam murila devi class kaya ka kari class kya kari school tam ke do khuni class 9 kae tambana nilmarani high school tamme odagi kano Chris Langoljam noinigi pabunga mamaga amta upira o ucha ke mama di ucha ke do khoi ba di legi de kwe do photo do ju ulake ma'am do looks pau de khunin heire ma'am mathang da di pau isala dhar pau de khunin heire ma'am mathang da di pau isala dhar kane looks Lakshmi Konjeng any favorite handsome please answer kumiro kumamage ma'am ai subiro mujhe de heno into binamo de haji do khoi ai iromba bune tadi yare khoi ne thongone do mokti kain saro khoi ma tawdi mok sai ba to khoi ne tawdi mok sa de hawdi chamane hawe bibek 3000 noi ni nupi dusu video da yaw halak adu ma'am khoi ngasai kuchin thim ne khoi ni nupi lebe do ma'am tholake ba screen yam phajai ba do ma'am no mayam nu uda dum ngawna ni do bangcha
ꯂꯥꯏ ꯄꯨꯕꯝ ꯀꯩꯅꯣ ꯕ꯭ꯔꯣ ꯖꯦꯐ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯑꯗꯨꯒ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯔꯝꯃꯣ ꯖꯦꯐ ꯂꯩꯕ ꯍꯥꯏꯕꯗꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯃꯌꯥꯝ ꯊꯣꯛꯂꯛꯀꯦ ꯎꯠꯊꯣꯛꯑꯝꯃꯒꯦꯕ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯑꯗꯨ ꯃꯌꯥꯝ ꯉꯧꯅꯒꯅꯨꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯏꯁꯥ ꯂꯩꯅꯔꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯣ ꯅꯣꯏ ꯃꯤꯡꯁꯦ ꯑꯅꯤꯒꯤ ꯃꯤꯡ ꯍꯥꯏꯔꯝꯃꯣ ꯃꯥꯏꯅ ꯃꯅꯤꯇꯨꯡ ꯀꯧꯋꯦ ꯃꯥꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯅꯤꯊꯣꯏꯕ ꯀꯧꯋꯦ ꯃꯥꯏ ꯍꯥꯏꯗꯤ ꯑꯍꯦꯟꯕ ꯑꯍꯦꯕꯝ ꯑꯟꯖꯅꯥ ꯑꯟꯖꯅ ꯅꯣꯏꯅꯤ ꯀ꯭ꯂꯥꯁ ꯅꯣꯏꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯀꯩ ꯂꯝꯗꯩꯅꯣ ꯃꯃꯥ ꯕꯕꯥ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝꯁꯪ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯃꯥꯅ ꯃꯅꯤꯄꯨꯔ ꯀꯧꯋꯦ ꯑꯩꯅ ꯃꯅꯤꯄꯨꯔ ꯀꯧꯋꯦ ꯀ꯭ꯂꯥꯁꯅ 9 ꯀꯥꯏꯑꯦ ꯑꯗꯨꯗꯩ ꯆꯍꯤꯅ 14 ꯁꯨꯔꯦ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯍꯧꯖꯤꯛ ꯐꯤ ꯀꯟꯅ ꯁꯥꯔꯤ ꯑꯗꯨꯗꯒꯤ ꯕꯕꯥꯗꯤ ꯂꯩꯈꯤꯗꯦ ꯀꯨꯏꯔꯦ ꯍꯥꯏꯕꯗꯤ 2017 ꯑꯩꯈꯣꯏꯅ ꯁꯣꯅꯥ ꯂꯥꯏꯔꯣꯝ 8791 ꯅꯣꯏ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯑꯩꯈꯣꯏꯅꯤꯁꯦ ꯃꯅꯤꯊꯣꯏ ꯀꯧꯋꯦ ꯅꯠꯇꯦ ꯑꯩꯅ ꯃꯅꯤꯊꯣꯏ ꯀꯧꯋꯦ ꯃꯥꯅ ꯃꯅꯤꯇꯨꯡ ꯀꯧꯋꯦ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯅꯤꯔꯃꯂꯥ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯦ ꯑꯗꯣ ꯀꯩꯅꯣꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯦ ꯋꯥꯟ ꯃꯨꯁ ꯅꯅꯥꯎ ꯑꯅꯤꯒꯤ ꯀ꯭ꯔꯁ ꯑꯣꯔ ꯒꯔꯜꯐ꯭ꯔꯦꯟꯒ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯆꯣꯡꯊꯣꯛꯁꯤꯗ ꯅꯠꯇꯦ ꯆꯣꯡꯊꯣꯛꯍꯜꯂꯔꯒꯦꯕ ꯃꯥ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯗꯣ ꯍꯥꯏꯗꯤ ꯌꯨꯖꯔ ꯕꯤ ꯚꯤ ꯑꯥꯏ ꯄꯤ ꯍꯥꯏ ꯅꯠꯇꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯑꯣꯏꯔꯒ ꯑꯍꯟ ꯃꯥꯜꯂꯤꯅ ꯀꯩꯒꯤꯅꯣ ꯌꯥꯝ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯀꯣꯏꯁꯟ ꯍꯪꯕ ꯇꯜꯂꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯍꯤꯗꯤ ꯃꯥꯟꯅꯔꯦ ꯁꯤꯁꯇꯔꯒꯤꯁꯦ ꯀꯩꯅꯣꯅꯦꯕ ꯆꯍꯤꯁꯤꯅ 14 ꯑꯉꯥꯡ ꯑꯣꯏꯔꯒ ꯑꯍꯟ ꯃꯥꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯀꯩ ꯑꯉꯥꯡ ꯃꯥꯟꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯅꯨꯄꯤꯗꯣ ꯈꯪꯗꯦ ꯃꯣꯏꯅ ꯑꯁ ꯑꯩꯁꯨ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯧ ꯇꯧ ꯍꯥꯏꯕꯗꯣ ꯃꯥꯅ ꯂꯤꯈꯠꯄ ꯃꯥꯜꯂꯦꯕ ꯅꯣꯏ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕ ꯀꯤꯀꯤꯅꯦꯕꯀꯣ ꯀꯩꯅꯣ ꯉꯁꯥꯏꯗ ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯉꯥꯏꯔꯝꯃꯦ ꯃꯥꯁꯦ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯖꯤꯛ ꯆꯤꯛꯄ ꯌꯥꯔꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡꯈꯩ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯛꯄ ꯑꯉꯥꯡꯈꯩꯗꯤ ꯂꯣꯏ ꯌꯥꯗ꯭ꯔꯦ ꯆꯤꯛꯀꯦ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯤꯛꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯆꯤꯛꯍꯜꯂꯁꯦ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯤ ꯏꯔꯨ ꯑꯗꯨꯝ ꯂꯨꯖꯩꯕ ꯍꯥꯏꯕꯗꯤ ꯏꯔꯨ ꯑꯗꯨꯝ ꯂꯨꯖꯩ ꯍꯥꯏꯕꯗꯤ ꯌꯨꯝꯗ ꯐꯃꯨꯡꯗ ꯄꯨꯈꯠꯂ ꯇꯨꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯥꯎ ꯎꯕꯗꯤ ꯌꯥꯗꯦ ꯃꯥꯏ ꯂꯥꯏꯔꯤꯛ ꯊꯣꯛ ꯀꯥ ꯑꯃ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯗꯩ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯀꯃꯦꯟ ꯄꯥꯊꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯅꯤꯡꯁꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯅꯤ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕꯗꯤ ꯀꯤꯀꯤꯅ ꯀꯤꯀꯤꯗꯨꯒ ꯑꯗ ꯀꯤꯇꯤꯅ ꯑꯃꯁꯨ ꯂꯩ ꯀꯤꯇꯤ ꯍꯥꯏꯕꯗꯤ ꯀꯤꯇꯤ ꯍꯥꯏꯁꯦ ꯍꯪꯗꯣꯡꯅꯦꯕ ꯑꯗꯨꯁꯨ ꯐꯖꯅ ꯐꯥꯔꯒ ꯐꯣꯇꯣ ꯀꯥꯞꯄꯒ ꯍꯥꯏꯕꯗꯤ ꯀꯧꯕꯗꯨꯅ ꯍꯥꯏꯕꯗꯤ ꯀꯤꯀꯤ ꯀꯧꯕꯗ ꯃꯤ ꯍꯪꯗꯣꯡ ꯅꯠꯇꯦ ꯃꯃꯤꯡ ꯀꯧꯕ ꯂꯥꯛꯀꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯇꯥꯡ ꯆꯥꯅ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡꯕꯨ ꯌꯧꯔꯕ ꯑꯅꯤꯃꯛ ꯄꯨꯂꯞ ꯂꯥꯛꯑꯅꯤ ꯑꯅꯤꯁꯦꯀꯣ ꯍꯨꯏ ꯍꯪꯗꯣꯡꯁꯦ ꯍꯨꯏꯁꯦ ꯁꯥꯟꯅꯅꯤꯡꯉꯦ ꯑꯗꯣ ꯍꯪꯗꯣꯡꯁꯤꯅꯗꯤ ꯑꯍꯟ ꯑꯣꯏꯕꯅꯤ나 ꯐꯕ ꯊꯥꯕꯤꯗꯣꯏꯅꯦ ꯍꯨꯏꯁꯦ ꯑꯗꯣ ꯂꯤꯂꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯅꯤ ꯁꯥꯟꯅꯕ ꯂꯤꯂꯥꯅꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯈꯪꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯊꯣꯛꯐꯝ ꯄꯔꯙꯥꯃꯤꯔ ꯅꯠꯇꯦ ꯑꯊꯣꯛꯄꯝ ꯃꯔꯥꯙꯥ ꯄ꯭ꯔꯤꯌꯥ ꯕ꯭ꯔꯣꯅꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯤ ꯈꯛꯇꯪꯅꯦ ꯇ꯭ꯋꯤꯁꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤꯅ ꯃꯈꯦꯠ ꯃꯔꯨ ꯑꯅꯤ ꯈꯛꯇꯪꯅꯦ ꯑꯗꯨꯗꯩ ꯀ꯭ꯂꯥꯁꯅ 9ꯅꯦ ꯃꯌꯥꯝ ꯏꯂꯤꯖꯥꯉꯣꯝ ꯅꯣꯏꯅꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯈꯛꯇꯔꯛꯑꯣ ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯦꯕ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯗꯨꯗꯒꯤ ꯑꯗꯨꯒ ꯌꯨꯇꯨꯕ ꯍꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯍꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯅꯤꯅ ꯑꯩꯒ ꯁ꯭ꯇꯦꯂꯤꯟ ꯀꯧꯕ ꯏꯆꯦ ꯅꯨꯄꯥ ꯑꯃ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯀꯥꯗ ꯇꯛꯄ ꯃꯨꯛꯕꯥꯡ ꯇꯧꯁꯦꯅ ꯑꯗꯨꯗꯒꯤ ꯇꯧꯕꯗꯒꯤ ꯃꯨꯛꯕꯥꯡ ꯇꯧꯈꯤꯕꯅꯦ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯝ ꯇꯧꯔꯦꯕ ꯑꯗꯣ ꯔꯣꯃꯤꯂꯥ ꯑꯍꯥꯟꯕꯗ ꯏꯅꯥꯎ ꯑꯅꯤꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯗꯣ ꯆꯤꯆꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯥꯏꯅ ꯃꯅꯤꯃꯇꯨꯡ ꯀꯧꯋꯦ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯤꯡ ꯀꯩꯅꯣ ꯃꯅꯤꯊꯣꯏꯕ ꯀꯧꯋꯦ ꯁꯤꯁꯦ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ 14 ꯁꯨꯔꯦ ꯕꯕꯥ ꯃꯃꯥꯒꯤ ꯃꯤꯡ ꯍꯥꯏꯔꯝꯃꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯕꯥꯏꯅ ꯍꯦꯔꯣꯖꯤ ꯋꯥꯡꯖꯝ ꯀꯧꯋꯦ ꯑꯩꯈꯣꯏ ꯃꯥꯏꯅ ꯍꯦꯃꯥꯕꯇꯤ ꯋꯥꯡꯖꯝ ꯀꯧꯋꯦ ꯑꯗꯨꯗꯒꯤ ꯃꯨꯇꯨꯝ ꯃꯣꯅꯤꯁꯤꯡ ꯅꯣꯏꯅꯤꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ ꯀꯥꯁꯂꯦ ꯐꯦꯂꯤꯛꯁ ꯅꯣꯏ ꯕꯥꯅꯤ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯑꯗꯨꯒ ꯅꯣꯏ ꯕꯥꯅꯤ ꯀꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯅꯠꯇꯦ ꯅꯤꯔꯃꯜ ꯔꯥꯅꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯃꯌꯥꯝ ꯊꯧꯗꯥꯝ ꯁꯨꯔꯖꯤꯠ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏꯅꯤꯁꯦ ꯑꯣꯏꯅꯥꯝ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅꯦ ꯋꯥꯅꯗꯥꯏ ꯁꯤꯅꯤꯡꯗꯦ ꯀꯩꯅꯣꯅꯦ ꯀꯔꯤ ꯒꯦꯝ ꯁꯥꯟꯅꯒꯦ ꯏꯃꯥꯗꯤ ꯃꯣꯕꯥꯏꯜ ꯂꯦꯖꯦꯟ ꯁꯥꯟꯅꯩꯕꯀꯣ ꯈꯪꯗꯦ ꯑꯗꯨꯗꯒꯤ ꯌꯨꯖꯔꯁꯤꯁꯦ ꯅꯨꯄꯤ ꯀꯣꯏꯕꯔꯣ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯀꯣꯏ ꯃꯌꯥꯝ ꯎꯊꯣꯛꯄꯤꯔꯛꯀꯦꯕ ꯁ꯭ꯋꯥꯏꯗ ꯆꯣꯡꯊꯣꯛꯁꯤꯜꯂꯛꯑꯒꯦ ꯑꯗꯨꯗꯤ ꯗꯥꯅꯥ ꯈꯣꯏꯁꯥꯝ ꯃꯅꯨꯡ ꯅꯠꯇꯦ ꯅꯠꯇꯦ ꯄꯣꯛ ꯀꯩꯅꯣ ꯅꯪ ꯄꯣꯛ ꯃꯊꯨꯟ ꯆꯥꯕ꯭ꯔꯣ ꯑꯁ ꯑꯗꯨ ꯁꯣꯝꯁꯨ ꯆꯥꯕꯤꯔꯝ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗ ꯆꯥꯕ꯭ꯔꯥ ꯍꯪꯉꯛꯏꯁꯦ ꯑꯗꯣ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯆꯥ ꯌꯦꯡꯕꯤꯔꯛꯑꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕꯗꯣ ꯅꯝꯕ꯭ꯔꯥ ꯅꯝꯗꯕꯗꯣ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯇꯧꯅꯁꯦ ꯉꯁꯤ ꯀꯣꯏꯁꯟꯁꯦ ꯄꯥꯕ ꯂꯣꯏꯔꯦ Q&A ꯀꯣꯏꯁꯟ ꯃꯌꯥꯝꯁꯦ ꯁꯤꯗ ꯊꯣꯛꯂꯛꯀꯦ ꯑꯥꯕꯨ ꯂꯩꯔꯦꯕ
ꯀꯣꯏꯁꯟꯁꯦ ꯐꯖꯅ ꯌꯥꯝ ꯄꯥꯔꯛꯏꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅꯤꯒꯤ Q&Aꯗ ꯊꯥꯔꯛꯄ ꯀꯣꯏꯁꯟ ꯂꯣꯏ ꯄꯥꯕ ꯂꯣꯏꯔꯦꯕ ꯀꯣꯏꯁꯟ 100 ꯈꯔ ꯁꯨꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯔꯦꯀꯣꯔꯠ ꯊꯝꯈꯤꯕꯁꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛꯄꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯄꯥꯗꯦꯕ ꯑꯗꯣ ꯅꯠꯇꯦ ꯑꯩ ꯏꯁꯥꯗ ꯁꯤꯊꯖꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯥꯏꯁꯦꯀꯣ ꯉꯥꯛꯇꯪ ꯄꯥꯕ ꯊꯋꯥꯏ ꯌꯥꯎꯈ꯭ꯔꯗꯤ ꯑꯗꯨꯝ ꯀꯨꯏꯅ ꯑꯗꯨꯝ ꯄꯥ ꯉꯝꯃꯦ ꯑꯗꯣ ꯌꯥꯎꯗ꯭ꯔꯗꯤ ꯗ꯭ꯔꯣꯌꯤꯡ ꯈꯔ ꯌꯦꯛ ꯇꯧꯔ ꯂꯩꯌꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯐꯖꯅ ꯄꯥꯏ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟ ꯈꯅꯥꯎꯕꯨꯗꯤ ꯅꯥꯗꯦ ꯍꯥꯏꯕꯗꯤ ꯄꯥꯎ ꯄꯥꯕ ꯆꯠꯂꯗꯝꯅꯤ ꯃꯥꯗꯤ ꯈꯔ ꯑꯣꯏꯔꯦ ꯉꯁꯥꯏꯗꯤ ꯄꯥꯔꯛꯏ ꯃꯌꯥꯝꯗꯣ ꯑꯩꯅ ꯄꯥꯗ꯭ꯔꯣ ꯃꯥ ꯑꯗꯨ ꯄꯥꯕ꯭ꯔ ꯌꯦꯡꯉꯨ ꯃꯥ ꯑꯗꯨ ꯃꯌꯥꯝ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯨ ꯀꯅꯥꯅꯤ ꯄꯥꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯇꯥꯃꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯒꯤꯗꯃꯛꯇ ꯏꯀꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯉꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯆꯥꯛ ꯆꯥꯎꯈꯤꯒꯦ ꯕꯥꯕꯥ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯅꯤꯅꯦꯅ ꯏꯔꯣꯜꯂꯒ ꯑꯗꯣ ꯊꯤ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯅꯤ ꯑꯗꯨꯒ ꯇꯨꯝꯊꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗ ꯗꯦꯂꯤ ꯔꯨꯇꯤꯟꯗ ꯃꯥꯒꯤ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ